ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯦꯝꯕꯔꯗꯅꯤ ꯀꯅꯥꯒꯤ ꯆꯦꯝꯕꯔꯗꯅꯣ ꯍꯥꯏꯔꯒ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯁꯔ ꯑꯍꯟꯊꯦꯝ ꯍꯦꯅꯔꯤ ꯑꯃꯗꯤ ꯑꯍꯟꯊꯦꯝ ꯔꯣꯍꯦꯟꯒꯤ ꯆꯦꯝꯕꯔꯗ ꯂꯩꯖꯔꯤꯁꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 31 ꯍꯥꯏꯕ ꯇꯥꯔꯦ ꯖꯨꯂꯥꯏ 31ꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯣꯛꯂꯤꯕ ꯀꯦꯁ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠ 28ꯗ ꯊꯣꯛꯈꯤꯕ ꯀꯦꯁꯇꯨ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯇꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯪꯕꯤꯔꯛꯈꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯔꯅꯤꯗꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯔꯅꯤꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜ ꯀꯦꯁ ꯍꯥꯏꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯕ ꯍꯤꯌꯥꯔꯤꯡ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯎꯖꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯅꯁꯨ ꯍꯥꯏꯕꯒꯤ ꯃꯊꯧꯗꯤ ꯇꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯍꯥꯏꯕꯗ ꯈꯤꯇꯪ ꯈꯪꯉꯒꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯍꯤꯌꯥꯔꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯖꯨꯂꯥꯏꯒꯤ 31ꯁꯤꯗ ꯊꯣꯛꯏꯕ ꯀꯦꯁꯁꯤ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯀꯔꯝꯕ ꯃꯅꯨꯡꯗ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯈꯤꯕ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯔ ꯑꯍꯟꯊꯦꯝ ꯍꯦꯅꯔꯤ ꯑꯃꯗꯤ ꯁꯔ ꯔꯣꯍꯦꯟꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯁꯔ ꯍꯥꯏꯕꯤꯕ ꯌꯥꯏ ꯃꯁꯤꯒꯤ ꯍꯤꯌꯔꯤꯡꯁꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯗꯨꯒꯤꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯨꯝꯃꯇꯣ ꯍꯥꯏꯕꯗꯤ ꯀꯦꯁ ꯊꯥꯔꯨꯕ ꯇꯧꯗꯅ ꯃꯁꯥꯅ ꯂꯧꯈꯠꯂꯒ ꯍꯤꯌꯔꯤꯡ ꯆꯠꯊꯔꯛꯄ ꯀꯦꯁꯇꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯅꯤ ꯃꯃꯥꯡ 19ꯗ ꯍꯤꯌꯔꯤꯡ ꯐꯤꯛꯁ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯀꯣꯔꯠ ꯐꯝꯈꯤꯗꯦ ꯍꯤꯌꯔꯤꯡ ꯇꯧꯈꯤꯗꯦ ꯑꯗꯨꯅ ꯉꯁꯤ 38ꯁꯤꯗꯩꯁꯤꯗ ꯍꯤꯌꯔꯤꯡꯁꯤ ꯊꯝꯈꯤꯕꯅꯤ ꯉꯁꯤꯒꯤ ꯍꯤꯌꯔꯤꯡꯁꯤꯗꯩꯁꯤꯗ ꯏꯁꯨꯁꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯇꯥꯏ ꯍꯥꯏꯕꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯦ ꯍꯥꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯈꯤ ꯑꯦꯛꯁꯟ ꯀꯔꯤ ꯂꯧꯈꯠꯂꯒꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯎ ꯍꯥꯏꯗꯅ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯍꯤꯌꯔꯤꯡ ꯃꯈꯥ ꯆꯠꯊꯕꯅꯤ ꯑꯗꯣ ꯉꯁꯤ ꯍꯤꯌꯔꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯤ FIR ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯁ꯭ꯇꯦꯠꯃꯦꯟ ꯔꯦꯀꯣꯔꯠ ꯇꯧꯔꯦ ꯑꯗꯒꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏ 7 ꯑꯃꯨꯛ ꯐꯥꯔꯦ ꯑꯗꯨꯒ ꯀꯦꯁꯁꯤ CBIꯗ ꯁꯤꯟꯅꯕꯒꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯤ ꯑꯗꯨꯒ ꯀꯦꯁꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯥꯏꯔꯦꯛ ꯇꯧꯕꯗꯣ ꯑꯦꯅꯤ ꯁ꯭ꯇꯦꯠꯇ ꯗꯥꯏꯔꯦꯛ ꯇꯧꯕ ꯌꯥꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯤꯄꯣꯔꯠꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯤꯌꯔꯤꯡꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯦꯒꯦꯟꯁꯇ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯍꯤꯌꯔꯤꯡꯁꯦ ꯇꯧꯋꯦ ꯑꯗꯣ ꯏꯟꯁꯤꯗꯦꯟꯁꯤ ꯅꯍꯥꯟꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯏꯟꯁꯤꯗꯦꯟꯗꯨꯝꯅꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯄꯁꯤ ꯏꯟꯁꯤꯗꯦꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯥꯔ ꯋꯥꯁꯇ ꯊꯕꯛ ꯁꯨꯖꯔꯒ ꯂꯩꯕꯤ ꯑꯅꯤ ꯑꯃꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯥꯡꯗꯁꯨ ꯄꯨꯊꯣꯔꯛꯏ ꯑꯗꯣ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯔꯛꯑꯒ ꯊꯝꯃꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯑꯦꯛꯁꯟ ꯂꯧꯗꯦ ꯑꯗꯨꯅ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SIT ꯑꯃ ꯐꯣꯔꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯣꯏꯅ ꯃꯃꯤꯡ ꯀꯌꯥ ꯁꯖꯦꯁ ꯇꯧꯗꯅ ꯔꯤꯇꯥꯌꯔꯗ IPS ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯀꯌꯥ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯔꯛꯈꯤ ꯂꯣꯏꯅꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯑꯦꯄꯣꯏꯟ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯒꯦꯟꯁ ꯋꯨꯃꯦꯟ ꯑꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯂꯩꯔꯕ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ 4-5 ꯃꯣꯏꯅ ꯃꯃꯤꯡ ꯄꯤꯔꯒ ꯃꯣꯏꯁꯤ ꯀꯃꯤꯇꯤꯁꯤꯡꯁꯤꯅ ꯊꯥꯔꯒ ꯃꯣꯏꯒꯤ ꯋꯨꯃꯦꯟ ꯚꯤꯛꯇꯤꯝ ꯃꯌꯥꯝꯁꯤ ꯁ꯭ꯇꯦꯠꯃꯦꯟꯇꯣ ꯔꯦꯀꯣꯔꯠ ꯇꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯔꯥꯎꯟꯗ ꯆꯠꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯌꯥꯝꯗ ꯆꯪꯗꯅ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯒꯤ ꯀꯌꯥꯃꯨꯛ ꯅꯨꯄꯤꯒꯤ ꯑꯒꯦꯟꯁꯇ ꯀ꯭ꯔꯥꯏꯝꯁꯦ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕ ꯑꯗꯨ ꯄꯥꯝꯃꯤ ꯈꯣꯠꯂꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ NGOꯒꯤ ꯈꯔ ꯑꯗꯒꯤ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯇꯛꯁꯜꯂꯒ ꯍꯥꯏꯈꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯉꯁꯤꯗꯤ ꯁꯥꯏꯠ ꯑꯣꯏꯅ ꯇꯥꯏ ꯃꯈꯣꯏꯒꯤ ꯁꯥꯏꯠ ꯑꯣꯏꯅ ꯍꯥꯟꯅ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯁꯖꯦꯁꯟ ꯃꯌꯥꯝꯗꯣ ꯇꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯕ ꯂꯔꯅꯦꯗ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯂꯔꯅꯦꯗ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯔꯅꯦꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯁ꯭ꯇꯦꯟꯗꯤꯡ ꯀꯥꯎꯟꯁꯤꯜꯗꯒꯤ ꯀꯔꯤ ꯁꯖꯦꯁꯟ ꯀꯔꯤ ꯃꯦꯀꯥꯅꯤꯖꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯌꯥꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯒꯦꯟꯁ ꯋꯨꯃꯦꯟꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ
ꯑꯩꯈꯣꯏꯒꯤ victim ꯃꯌꯥꯝꯁꯤꯗꯤ ꯃꯃꯥꯡꯗ ꯐꯠꯂꯥꯎꯅ ꯊꯣꯛꯂꯛꯑꯒ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯤ ꯈꯪꯗꯦ ꯇꯧꯅꯤ ꯇꯧꯒꯟꯗꯦ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤꯒꯨꯝꯕ ꯑꯦꯄꯣꯏꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯆꯠꯂꯒ ꯂꯧꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯕ FIR ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗꯩꯗ ꯔꯤꯄꯣꯔꯠꯇꯨꯒꯤ ꯕꯦꯁꯤꯁꯇ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯛꯄꯅꯤ ꯈꯟꯅꯕꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯂꯔꯅꯦꯗ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜꯅ ꯈꯨꯗꯛꯇ ꯁꯤꯒꯤꯁꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯃꯇꯝ ꯈꯤꯇꯪ ꯄꯤꯌꯨ ꯁꯤꯁꯦ ꯏꯐꯦꯛꯇꯤꯚꯂꯤ ꯀꯣꯔꯠꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ ꯑꯦꯁꯦꯁ ꯇꯧꯕꯗ ꯌꯥꯝ ꯍꯥꯊꯨ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯦꯇꯔꯤꯌꯦꯜ ꯐꯦꯛꯁ ꯃꯌꯥꯝ ꯑꯃ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯐꯖꯅ ꯀꯣꯔꯠꯇ ꯑꯦꯁꯦꯁ ꯇꯧꯕꯗꯣ ꯈꯤꯇꯪ ꯐꯖꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯃꯇꯝ ꯅꯤꯕꯗꯩꯗ ꯀꯣꯔꯠꯅ ꯁꯥꯏꯠ ꯑꯃ ꯑꯗꯨꯝ ꯍꯥꯟꯅ ꯇꯥꯕ ꯍꯧꯔꯁꯤ ꯑꯇꯣꯞꯄ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯃꯊꯪ ꯐꯤꯛꯁ ꯇꯧꯔꯒ ꯍꯌꯦꯡ ꯁꯦꯁꯟ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣꯁꯦ ꯀꯣꯔꯠ ꯀꯦꯁꯁꯦ ꯇꯥꯕꯗ ꯅꯧꯅ ꯕꯦꯟꯆ ꯆꯦꯟꯖ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯅ ꯉꯁꯤ ꯑꯗꯨꯝ ꯇꯥꯕ ꯍꯧꯈꯤꯕꯅꯦꯕ ꯁꯥꯏꯠ ꯑꯃꯗꯩꯗꯤ ꯉꯁꯤ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯕꯃꯤꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯑꯦꯂꯤꯒꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯦꯂꯤꯒꯦꯁꯟꯗꯨꯒꯤ ꯀꯩꯅꯣꯗ ꯁꯕꯃꯤꯁꯟ ꯃꯌꯥꯝ ꯑꯃ ꯄꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯁ꯭ꯇꯦꯠꯀꯤ ꯃꯁꯤꯅꯔꯤ ꯌꯥꯎꯅ ꯏꯟꯚꯣꯜቭ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯦꯂꯤꯒꯦꯁꯟꯁꯦ ꯃꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯁꯨ ꯃꯣꯏꯅ ꯄꯜꯂꯒ ꯍꯥꯏ ꯑꯦꯂꯤꯒꯦꯁꯟꯗꯤ ꯃꯁꯤ ꯑꯁꯨꯝꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯂꯤꯒꯦꯁꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ victim ꯃꯌꯥꯝꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯈꯣꯠꯄꯅꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕꯗꯣ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯂꯩꯔꯕꯅꯤꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯀꯃꯤꯇꯤꯒꯨꯝꯕ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯒꯨꯝꯕ ꯁꯦꯝꯃꯒ ꯃꯐꯝꯗ ꯆꯠꯂꯒ ꯀꯣꯔꯠꯅ ꯃꯣꯅꯤꯇꯔ ꯇꯧꯕꯤꯔꯒ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯧꯕꯤꯔꯒꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯊꯝꯃꯦꯕ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯅꯥꯀꯜ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯑꯩ ꯊꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯍꯤꯌꯔꯤꯡ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯉꯁꯤ ꯃꯌꯥꯝ ꯈꯤꯇꯪ ꯃꯃꯥꯡ ꯆꯈꯠꯂ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯦꯁꯁꯦ ꯃꯈꯣꯏ ꯁꯥꯏꯠꯇꯒꯤ ꯍꯥꯟꯅ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯊꯥꯔꯛꯄꯗ ꯌꯥꯝ ꯋꯥꯟ ꯁꯥꯏꯗꯦड ꯑꯣꯏꯕ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯃ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ victimꯅꯤ ꯃꯈꯣꯏꯅ ꯀꯔꯤꯝ ꯂꯥꯟꯖꯗꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯏꯟꯇꯔꯚꯦꯟ ꯇꯧꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯨꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯋꯥꯟ ꯁꯥꯏꯗꯦड ꯀꯩꯅꯣ ꯅꯠꯇꯦ ꯃꯁꯤ ꯕꯣꯠ ꯁꯥꯏड्स ꯂꯩ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯊꯝꯃꯤ ꯍꯧꯔꯛꯄꯁꯦ ꯃꯣꯏꯅ ꯍꯧꯔꯛꯄꯅꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯒꯤ 3rd Mayꯗꯨꯅ ꯑꯍꯧꯕ ꯅꯠꯇꯦ 3rd Mayꯒꯤ ꯃꯃꯥꯡꯗ ꯃꯩ ꯊꯥꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯣꯔꯦꯗ ꯃꯣꯏꯅ ꯃꯩ ꯊꯥꯔ ꯍꯥꯠꯄ ꯈꯣꯠꯄ ꯌꯥꯝ ꯂꯩꯈꯤ ꯃꯣꯏꯁꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯄ꯭ꯔꯀꯔꯁꯔ ꯏꯚꯦꯟꯠ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯅꯦꯕ ꯇꯥꯛꯄ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯩꯈꯤꯗꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯆꯪꯖꯍꯧꯔꯒ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯊꯝꯍꯧꯕꯗꯒꯤ ꯀꯣꯔꯠꯅ ꯕꯣꯠ ꯁꯥꯏꯠ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯏꯁꯨꯁꯤ ꯅꯥꯀꯟ ꯑꯃꯈꯛꯇꯪ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯝꯕꯤꯗꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯍꯤꯌꯔꯤꯡ ꯍꯦꯛ ꯍꯧꯔꯛꯄꯗ ꯀꯩꯅꯣꯁꯤ ꯍꯤꯌꯔꯤꯡ ꯍꯦꯛ ꯍꯧꯔꯛꯄꯗ ꯀꯩꯅꯣꯁꯤ ꯆꯤꯐ ꯖꯁꯇꯤꯁꯅ ꯁꯨꯃꯥꯏꯅ ꯄꯜꯂꯛꯈꯤ ꯆꯤꯐ ꯖꯁꯇꯤꯁꯅ ꯁꯨꯃꯥꯏꯅ ꯄꯜꯂꯛꯈꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯥꯟꯅꯔꯤꯕ ꯏꯁꯨꯁꯦ ꯉꯁꯥꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯤꯕ ꯏꯟꯁꯤꯗꯦꯟꯠꯇꯣ ꯃꯗꯨꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯤꯐ ꯖꯁꯇꯤꯁꯅ ꯃꯁꯥꯃꯛꯅ ꯑꯣꯄꯟ ꯀꯣꯔꯠꯇ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤ ꯁꯦꯚꯔꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯠ ꯃꯌꯥꯝ ꯑꯃ ꯃꯩꯇꯩ ꯁꯥꯏꯠꯇꯁꯨ ꯂꯩꯔꯝꯒꯅꯤꯅꯦ ꯊꯥꯖꯩꯌꯦꯅ ꯂꯩꯔꯝꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯑꯦ ꯀꯩꯒꯤꯅꯣꯗ क्राइसिस स्टेट में चाव थोपनीना विक्टिम से अनिमक सोइन लेरने है बसे कोई वायरल वीडियो सो नुपी चानी द स्माइना तौबले रे हैना फोटो की बसो तुम ऑनरेबल चीफ जस्टिस ना हायबा अकोई सु खबर पाए अकोई सु सोशल मीडिया में आमा में येंगी अदुना में आमा में लेबनीना अकोई सु लोइनमक करी थोई हबसे खंगे हबदो हबदी सुप्रीम कोर्ट सी वन साइड पर तागदब नते हबदो अदु मंगसी चपचान थमे अदुगा नसी ngसाइगी अकोई क्राइम अगेंस्ट वुमेन गी बतांदा अकोई मेकानिज्म अमा डेवलप तौरगा कमाइन तौरगा इशू से टैकल तौनी हबसे सी सु चा मानना मैतेंग सु यावनी अतोबा साइड की सु यावनी लो यावगनी इफेक्टेड बाय विक्टिम म्यामदो कोई मणिपुर स्टेट से दैज लेरिबा म्याम पुलप की ओगनी कम्युनिटी में स्पेसिफिक होना तौरोय सुप्रीम कोर्ट सु तौरोय तौजु तौदेना थम सिसे अदुगा मखा तारकदा ngसाइगी हियरिंग सी ngasi मोगी साइडगी थमे ममिंग क्या सजेशन पिरखरे मोने पामजबा ngसाइगी स्पेशल इन्वेस्टिगेशन टीम दुगी चेयरमैन मेंबर म्याम होनेबा कमिटी दुगी चेयरमैन मेंबर म्याम होनेबा ममिंग क्या सजेस्ट तौरखरेबा अद कोर्ट ना हाई
ꯃꯃꯤꯡ ꯁꯤ ꯁꯥꯏꯠ ꯑꯃꯁꯨ ꯁꯖꯦꯁ ꯇꯧꯔꯦ ꯁꯥꯏꯠ ꯑꯇꯣꯞꯄꯗꯨ ꯉꯁꯤ ꯃꯇꯝ ꯅꯪꯗꯕꯅꯤꯅ ꯍꯌꯦꯡ ꯇꯥꯒꯅꯤ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯒꯤꯁꯨ ꯍꯌꯦꯡ ꯇꯥꯒꯅꯤ ꯑꯗꯨꯒ ꯍꯤꯌꯔꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ ꯑꯦꯐ ꯑꯥꯏ ꯑꯥꯔꯗꯨ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯗ 6,000 ꯂꯩ ꯍꯥꯏ 6,000 ꯂꯩꯕꯁꯤ ꯖꯦꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯗ ꯔꯦꯞ ꯌꯥꯎꯕ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠ ꯌꯥꯎꯕ क्राइम अगेंस्ट वुमेन अदगी युम मई खाबा प्रॉपर्टी डिस्ट्रॉय तौबा मी हाटपा मर्डर मैम से सेग्रीगेट तौर अदुगा फजन सेग्रीगेट तौरगा कोर्टा मसीगे से पिखलो नत्रगा कोर्ट एसेस तौना हायबा तो मतम से हेंग पुंगनी दा हेरिंग जम थम्मे मतम से कितन खुयौ नै या फजन एसेस तौबा पामी ना कोई लनेट अथॉरिटी जनरल का लनेट सोलिसिटर जनरल का थम्मे मसी आइटम नंबर दे क्या ताय खंबी बस सी होरेन इवनिंग दा खंगनी लिस्ट वाला का लिस्ट वाला का तो सी थमगांदा अखोइगी ग्लोबल मिटी फाउंडेशन हाइबदी अखोइना रिप्रेजेंट तौरिबा अटे ट्राइब यूनियन रिप्रेजेंट तौरिबा अदुबो अखोइबु लमजिंग बिरिबा नेशनल काउंसिल सीनियर जेडी गुप्ता सीनियर संजय आर हेगरे अखोइनी साइड ngasi yam फजना अखोइ कोर्टा एलिगेशन ngakta kena तौरगसु हेता nganga कोर्ट से द स्वे तौरदो नतेबा कोर्ट सु फमिबसी जजेस अहुमदी लोइनमा हितोसिन तौरबा जज नातनी सोशल मीडिया नेशनल मीडिया मैम से लोई फॉलो तौदना यामना रीजनेबल माइंड अमगल लोइना अप्लाई तौरगा तारेबे हियरिंग नेबा मदुइदा अखोइना हौदगी थमिसी नाकनन ताबियु अदु खतनी कोइ हाइरिसी नाकनन ताबियु हाइबेस तैस्ता ngasi अखोइगी नेशनल काउंसिल मिस्टर जेडी गुप्ता नेशनल काउंसिल संजय हेगरे लोरे पदा अखोइगी याम इंपोर्टेंट ओइबा पॉइंट थम्बी हाइबदी मणिपुर वायलेंस से थाउम सुचले वायलेंस अखोइगी ngasi क्राइम अगेंस्ट वुमेन सी मैम से पैरामाउंट ओय हाइबदी वायरल वीडियो चपदि हम शॉकिंग ओय कोने हाइदना तकी वायरल वीडियो जद शॉकिंग ओय रिदु मोलिस्टेशन सेक्सुअल असॉल्ट रेप गैंग रेप मैम में यावंगनी हाइबसी चीफ जस्टिस ना ngasi क्राइम अगेंस्ट वुमेन से अक्रॉस द स्टेट ता सोय लेंगनी इरेस्पेक्टिव ऑफ कम्युनिटी अदु लेबना ngasi अखोइगी सीनियर काउंसिल से हाइरिसी सिगी पोट से सिना पैरामाउंट ने हौजिक ताबी तारगसु ngasi underlying oiba main cause of conflict se masi address tawdring idi manipur da irang se pak ne thabang amoy underlying cause se karino na haibda koi kilaman su point out taweba akona su point out tawge na koi government ke ko thole ni haibdi illegal immigrants se sigi issue se yam chawa factor ne hojik manipur da thui birang se demography change tawba demography change tau loina reserve forest protected forest ta changchal laga mona forest mang ta halaka hingna bagi pambaida poppy plantation torpa adu me am advantage lauraga drug mafia na mo seasonal pa okay mani botum mabut tori ne loina india se ama ata am thorko tori ne sigi issue se tackle tawdringai di sigi underlying cause tackle tawdringai di asagi manipur gi irang se nemda je pak ngamoy adana court request bi dan taweba underlying main cause se si local laga tabi da sunya ya re court na supreme court na du appreciate tawe taw na supreme court na tu ta gani jo hai khata na okay sir do bahari barat na na sai di nang sai do sai gi hearing marak sitane kogi amna kogi ngasagi viral secretary ba video do shocking oi keno oi de banate kadam members oi de banate akoi mai tai di aduma kano to ba se to su to roi to ro su ya de kote ha ba do mai tai na bai han ni yanan to ni ba madu gi du point po kala ko matam da FIR 6,000 ne lai re तो मैं हमसे लाइक नहीं चिप जस्टिस ने ऐसी थम्बी रहे मां में सामने सो श्योर ओए there will be numerous other similar or worse FIR on both sides of the communities ना अतो थम्बी की बात हमारा चीज़ इधर आपकी मसी वेस्ट बंगाल ला थोड़ी बात छत्तीसगढ़ ला थोड़ी बात राजस्थान दा अमसुम केरला दा crime against women से ताप तंगी थोड़ी बात तो ना मणिपुर की केस ता इधर मरी दिले ना तो इशू दी मरी चपाना बनी ना नुपीडे थोप पोनी ना ओके करना intervention application में आम फाइल करेगा मसीदे इधर advocate नुपी ना पुकले West Bengal के post मधु दसु क्या हम शॉपिंग में क्या करता पंचायत की मुख्य इलेक्शन दा लेपी बा कैंडिडेट अमको sexually assault तोरगा न्यूट में पेरेट तवे ओके अदु तनते असागी
Rajasthan la. Rajasthan. Rajasthan da nupi ani ma Guwahati singkatpadi. gang rape tawe. Hoi. Mayam aduga issue se mana issue di manai. Aduga Manipur ga mana Manipur ni aduni hajar wadani aduna ngasai akoigi si issue crime against women di kano si tackle tawo matamda sisinaraga tarkadori ba mechanism khangde ama khangde special investigation team na tagan high court committee tawdo cha manana mo issue chiki West Bengal ki case Rajasthan Chhattisgarh Kerala ki tasu topiyo na please thame ba honorable chief justice na di issue se Manipur ki ne issue Manipur kan fine tawni na haire ba hai targo chiki lady advocate ne apana haije ba yam shocking oi haido shocking the pen in there gi na amato ina oisi हाबदी मणिपुर एफआईआर लिसिंग तक लेरे वेस्ट बेंगल एफआईआर 9300 nya le point out to yamine court so shocking oi ki aduga court na appreciate to ge dugo manipur ki cost ta pani manipur ki case na ta gani haibagi keno da thamaga ngasagi issue do me ma ma de thamaki ba okay sir adu shocking oi ba poche yamna shocking oi bra habidi asa aina ta hobada submission pe ki koi gi exchange ta ro matam da akoi gi Indian society is the crime against women se talk to na lai re ha se ase sai thambi ki ba adu bakata ba hearing di hayeng chatha gani hayeng chatha ba stage da akoi gi site gi su akoi na thambi akoi gi site gi thamba ha badi akoi gi karim nate issue se akoi na ha badi underlying main cause to madu tabiyu madu tackle to biyu ani concern authority na ani su da case tabi me matam da one sided kitang chapi kinu mi ma khangna allegation fabrication me am ma tawraga manipulation me am tawraga thagala ko do maduna sway tor chatana ba na ko gi both side to yam fair manner da tabi na bari da ta ko gi keno se effort se dune ba maru aduga loin nga sagi ko gi underlying manipur gi crisis si krai dei thoil no ha se masi se ba ko gi okay ado sir side marthana hangingba wang khra lai sir da maramni keno kana sir no zuma marta panbodu bi habet kitang yoge to ma yawe madudi keno kana hoi border ga su ga NRC ji gi matang se si kari masi akoi gi keno da di yawe akoi gi prayer da di yawe akoi gi border se immediate protection and to secure the international border of India concerning Manipur. She said, I will immediately talk to you on high river. Kaigino da July 23rd, Assam Rifles, the official document for me. Aduga Maduda Harisi, within 1 or 2 days, 718 Myanmaris Manipur Pangya. The state government is hiding a Wakalda, so cost notice Assam 500 Maram da halan gi have to give powder. Nothing. Halandri 718 Manipur Sangalay. Okay. Assam Rifles tagi so cost notice taro kau his state government na pina kang buhukta. Assam Rifle na documents yaw na kamay taro sangalay ino. Okay. Aduna kung nga sa issue se, kung underlying main cause se. Naman hindi na 718 sangadi. Sahi kya no bida kya no sanam do siya. Whole demography siya Manipur ki change tao turin ne. Aduga plans so concepts so aduna na ay wakanda de ina thasay. Haydi makoy gi mi masing ya palengge political mogi expression lai beto maduda makoy da bus na pila ka donya ba delimitation la ka di mo khay gi delimitation ko ero akoy gi hajik crisis ko ise makoy mi masing hen lai rakpatagi crisis la ina tro man mi masing jatu ki hen lai re ba unnecessary na growth ne se okay sir marta makaka phaina position se khoi economic blockade kumba haita dum atat kham lai tana dum thingjan mi ba adagi state oiro center oiro forcing ji laising do takhai ba ko kai ba singam da ba si matang da khoina saroi side gi di akoi gi side gi ne si gi crisis se thok tringai de sune mamang da akoi supreme court da PIL kya tha da lai re okay PIL tha ba blockade handok pi action se lo tringai da hoi adagi concerned authority ne su masi meeting khara hena changani nge changbi da brana ni khale masih yamna akan ba order ma taubana tahon na kawedra akoi gi jiki khana riba case de akoi gi one of the major prayer ne ba okay state ki lifeline or riba national highway si continuously hijack tauta agati kari no ba tauduri se okay every time makoi da dum sagam tauta me ba makoi na demand to kana tau gi
state government among central government ada concern authority na masise ya phajana tackle tawdragadi makha thana dum chathagani ba Okay. si akoi prayer ni main prayer ne koise Okay, fine. Thagasari, hoyi asin mamatam kya kai thupir nga sigi July gi 31 da thokiba hearing hojuji thokiba hearing ri matang da kari karamba leibake habdi matang da hoyi camera gi mamang da sarani na chumba warol thambiba asida no thagasari amadi matang sida mayam da haijaning basi akoina hayeng date 1 August 1 August ni hari tarikh August amani hayeng si hearing thoe thokpasida khoi hayeng kari makhata ba kari khanadaba haibadu amuka nauna khoi hayeng gi matungda amu hearing du tar matungda kari legi haibadu amu channel si mai kiri thamjarke tawdo mayamna comment ibiba matamda phaja ba wai wata haibiba haidi khoina mang dengjen biba sarani sina khoina chen biriba chong biriba tawisi masa gi oiba case natte se khoi iramda manipuri da mata thengnaba case ni sima katang khangbiraga mayamna su hena support tawbigani haibasi thajaba thamjari haiba wai saizarga ingbiri punangpu amukana channel si mai kiri khulumjare